Makhatana BJP na lengaklabadi India hogot pangam loidaba fibam amada soidana laklagani haina All India Kishan Congress ki chairman Sukhpal Singh Khaira na haikrai. Kurumzari ISTV ki Manipuri pau peding tabi ripasang putaram nokchari hauzik pau sandok na pizari. Manipur da longmi singna thengnari ba khudong cha daba madi makhoina puthokli ba pothok sing hena pothok na bagi pandam da nongmagi oiba longmi singi state level convention ma konthozam AC ki manung da leiba awangziri da pangthokre Manipur Pradesh Kishan Congress na sinduna Imphal West ki konthozam AC ki awangziri da leiba ima Kabo Khong Lairembi Community Hall da pangthoki ba thorum maduda MPCC ki President MLA K Mega Chandra All India Kishan Congress ki Chairman Soriba Hanagi Opposition Leader Punjab ki MLA Sukhpal Singh Khaira All India Kishan Congress ki Vice Chairman Organization Akhilesh Shukla All India Kishan Congress Manipur in charge National Coordinator Rizwan Raza Chairman Kishan Congress Punjab PCC Kiranjit Singh Sindhu MPCC Kishan Congress ki Chairman Laishram Nandomadi ex-MP ex-MLA MPCC Office Bearer Singh Susargya ki Thorum maduda Sukhpal Singh Khaira na Manipur da thokli bakanglop ki irang state lengak na lotion pham thoi Prime Minister na violence asipu yengdun leiri mahak laklaga yengsin pham thokpani atubada justice to pham thoi India lengak na policy amata paikhatte Longmi Singh na ireibaga singak liwani ina kunwa masa singdi imung da kumhai yenglagi leiri Longmi Singh gi income yamna nemi maramasina makoina bank taki loan lobda khudong chadaba watli Kudong chaba fangba watli Narendra Modi lengak asina ko operate sing da sogatuna leire makata na BJP na lengak pairabadi India asi chakot pagi mahuta haugat pangam loidaba fibam amada soidana laklagani haikhe. I would say that over a period of time the states should have been strengthened. Manipur or all the other states of India. We should have gone in for a more federal structure. More autonomy to the states. Unfortunately, instead of giving more powers to the states, the government of India has centralized everything with itself in Delhi. They make our education policy, what our children have to study. They are not bothered about our culture, about our sacrifices. They are telling us what our health policy should be, labor policy should be, the taxation policy, the agriculture policy. Therefore, everything has been hijacked by the government of India. At the national level, I would say literally antagonizing the people throughout the country. Manipur Congress Kishan ki Chairman L Nandona Lomi haiba se asokimatik chawi Lomi na fo puthoktrabadi aikoi chara hengani state lengak na Lomi bo hanthana yengbiri Manipur da hauzik mihut oikraba sing social worker ki thakta hantharakle miyam ge khalaga thabak tausi hairaduna lakadaba chahi sing dasu BJP ki lengak makata na thamlabadi Manipur si maming fawba ta da bayai lengak asina Lomi singbo ikai khumnabadi lairadana fangfam thokpa sing fawba pibidri haike Yang ya phenomenon na khana sakki mission chine se social worker da na khana marami na sport CPS model lere isai no mai na lere ila na lere sabu ko mission china adom le ba se ke se puru da ra ni nami ko na those no ma na ni Kaba wala di makada adhuru mina yo khada da hamnai hai se masu ka ko mai baza pura na au ta ni kya ta amne da adhuru baza ta ni da baza ko shibu da misaka adhuru mina se khada da thap to mi si MPCC ki President K Mega Chandrana Center Madi State lengak liba BJP lengak na Lomi Singh yaifa thaurang amat tapai khatri mahi marong Pau puthokli ba Lomi Singh hak BJP na matli Double Engine Government ki makhada aikoi wana khangli India lengak na Lomi Singh da magpirak scheme amadi chakthung khodingmak BJP ki paliba lengak na haukiba chahi lisingani kungani thoidagi matuna lakliba asida Lomi Singh asa lengak asida karisu leitre haiki tharomasi da konthozam AC ki manungdagi lakpa khangatlaba Lomi lising amaga chamanga da low ubada sizinanaba urea harbek amamamsu lemna yenthokhe Thasagi Kunda Siroi Festival Hogdokpagi Paulo Bachatpa Paumi Singh Tongba MST gi Basta Manipur Tharadi Chatpa Yaroi Haina Imphal Ukrul Lambigi Gwaltabi da Leiba Mari Suba Maha Regiment na Athingba Pibata Natana Manipur Haiba Wahai Khomjinkibagi Thogdok adu Manipur gi identity bu singnabani Haina Meitei Council More na Sinduna Wangjing Kodompo Peak Sports Complex ta More dagi Lanjena duna Leiba Singna Wakat Mifam Chathakre Thogdok adugi damak Manipur gi Governor na Miyam da Lale Haigadabani Chief Secretary DG amasung Secretary
security advisor fam thadokpa natraga khudakta transfer tawgadabani haina demand tawri maitai council more gi president m thoibana haukiba chahi lisingani kunga humdoi gi mege humdagi haurakhiba khutsem gi irang asida awaba taraba relief camp sing the lady singna karamba numita tangdu laitaba lakadagi haina ngainari ngai charakta Center dagi tharakliba miyoi sing asina anauba khutsem gi lan ama amuk thohanaba honaragliba asi akan mamong da yaning de PR lakraba matung miyamna ingtapa laklagani haina khanjaruba adugi ona tainabada handak center amadi state animakke ayaba amaga loinana governor masa yauna siliba sirui festival da festival adu yawa chatpa paumi kharada gwaltabida chatharakiba thawong adu nahonana khutsem gi lal amagi damak chepau pibani hairoi maram leite masina takpadi PR thamlaga irang asi loshingani haibagi thajaba adu leiraktre center na hiram asida ningthina yengsinbiu politics tawriba singnasu yengsinbiu maram asina gwaltabagi thogdok adu manipur gi governor na kupna yengsinduna mara laiba singa thubada chairak piu haikhe lamdam asige mayek maron thaba se laukthokadobuni aduga chatlu haiba taragadi mado irang thungna na baton tawbune jakoi punamana khangna wafamne maduna governor athu matamda kanana silibno kanana order tawrga haribu wafamasi thamibno haibache tidu akanda matik chaba cherak pibiu natrabadi machi governor ge khujau haibache more miyamna soina lawjagna haibu wafamdi thamjage maramaduna matam lairingaida manipur da mai hogdringaida manipur bu shanti waigani adana achoba daita loba governor amadi machi ki daita loriba kudimana miyeng changbira kanda tangdu laitaba manipur ma oina na bokon na biwa ko famje ngasi ki tangja si lawjaraga thamje Manipur thawa yaroi hairaga BJP MLA singna tumina laisinbagi mahutta akan ba khongjang saksin minrasi thoraklo haina hanagi speaker contractpam SC gi MLA TS Lokesorna contractpam mayai laikai de leiba yaifalam singlop YLL na sinba ahumlak suba YLL trophy 5 man aside open football soccer tournament loisinbagi thoramda phongdokrai thoramada Lokesor na makha takibada Manipur asi tangdu leita dan lerekpagi awaba mayok ring esida gwaltabida Manipur state transport ki bus dagi Manipur muthatlu haina haireklaba fawbada miyam gi mihut singna tuminna yengduna leithokpagi matam oidre Manipur thawa yaroi hairaga center amadi state ki BJP na tuminna leri bus ki wahanthok karino haiba asi lamb fangdre BJP gi MLA singna luchinglaga governor yauna mari leinaba singda taksin pham thokpa adu tumina leisileba asi laibak thibani leiriba irang asi center da paliba amadi Manipur da masing yamba party oiduna lengak semnaba thorang tawriba BJP party na loisinlakani hainobagi thajaningai leitre BJP na center da thorakliba thodok sing asiga mari leinana thabak paikhatnaba taksin bagi mahutta center na hariba makai GG haiduna taduna leirabagum tawre BJP amati BJP da thajaba thamduna chatminariba party gi MLA punamakna luchinglaga matik chaba thabak paikhatnaba center da hairusi khongchat aduda congress ki MLA mangasu saruk yagani MLA singna haibada tabiraktrabadi punna fam thadok minasi haikhe lanai gi natraga party gi khallaga leibagi mahuta leibaki damak punna khanaminaraga amat oina thabak tawminadrabadi hena lusilakani haikhe aduga samana thengara kaadada asi civil society organization pranamanga lauri la bada kalilo nama member thopra hakkana tengala tamanga tamanga tongde yaroi karamatuna asi marwa minister ini khara lagde base samoita nuaila kabdegi prapachata kali hai upai choile kama congress MLA manga upai choile kama kanyam orina khadam che khamana kuna sati lekaba kabdi wane adu inidan legacy damata orama member ni phone thokira laga koi manga asini phoma para taboda kari mo ela kama kana na hela makano ba kasu amoya ba mana ta thora sa khamai le sa ko koi ela sa phala lage Manipur mata tarabaki Manipur ingaji phala na ta ga pau adu itari nasi imale ba ki damak na mathai ta thokna imale ba ki damak na matin manao apa ma sa lo thado chini bro koi ni so hai na le ke ba Miyamgi ihoda sogapan nanglabi ima sing RPI athawale Manipur state ke luchingba singna rims ta chatuna hakthengnana solidarity utkhrei RPI athawale gi vice president sapam kangleipalna Manipur haiba asi mitop singnadi icham chamba wahi amoina khalamgani adubu Manipur miyamgi mafamdadi thawaiga onabada pamudaba wahi ama
ama oigani ihau asina Manipur gi damak thawai kat papamu de haiba adu utli miyam gi ihau da asokapan nanglakpada kaidaunung da lanai ta haluisi haikhe Changsilliba miyam gi ihau sidai da sokpapan ba yauraga su lanai ta roi mayam gi damta khoi lepi haidana solidarity utpa khoi mafam sidai da lakchabani Manipur gi wangwadagi lakpa mitop singna Manipur nattaba singnadi Manipur haiba akhoi gi mingthol ase supnagi wahi amoina khalamgani adubu Manipuri mayam gi thamoidadi mase akhoi gi thawai katpa pamudaba sibaki daba adugumba thamoi gi oiba khoi gi keno mane ase ngasi miyam na utle miyam gi thongna na utkhrai ba se ai thamjaninge aduna matung tarakpada su mayam gi asokana yaurpa matamda akhoi RPI atwale Manipur state na akhoi soidram ke solidarity uchagani amadi mayam gi ihau siga loina na akhoi punna chatminari haiba fam sei mayam da thamjare ISTV network ke home production horiba sana ge korbak thakta season 2 ngasidagi namba hokre season asigi oina oza ningomam rupa chandrana han episode oiri Manipuri matam isagi musical legacy bu ngaktuna thamdana ba ahalaman singna thambiramba masak mawong amasung chatnabi singbu matamgi ahongba awon balakta kaihendana ngaktuna thamdana ba sanagi korbak thakta season 1 2010 da ISTV network na puchoki layoi kraba Manipur gi saknairaba musicologist vocalist music expert Laishram Birendra Kumar gi marfudara suba mapokumon numita ahan boina recording lokiba thauramamani season 1 da yaukiba isai sakpa ngamliba oza singamadi sanagi korbak thakta karak payaraba anoba artist singsu thauramasi da puraktuna miyam da khudol tamlagani Khongman Mangzil mamangda leiba Noon-Istv Manipur na sponsor tawduna Oriental Club Khongman Mangzil ge humfugani pan suba foundation de kamari leinana nongmagi oiba lem namit laying bagi camp ama Noon-Istv Optics Khongman Mangzil mamangda pangthokre camp aduda miyoi chamarom laying bagi loinana anok ki mathok taba singda ataba mamalda fanghanki hairi Rural Riders Manipur na tha amada chup tha ama chuna chatharakliba taramari shuba mahausa ima ningsing thagi saruk ama oina layek pa changdamnabagi thoram ama ningthem pukri mapa da leiba LCP Eco Park ta pangthokre Clean and Green Environment haiba team da category anigi mahairoi cham ga yankhai romna saruk yakhi category A da Wangkhai High School ge khangebam joy maitai na ahanba ani shuba position da St George School ge mahairoi sagolsem purel mangang amasung ahum suba position da Wangkhai High School ge mahairoi Kangembam Chandra Maitai na takre category B da Heritage Convent School gi mahairoi nongmaithem korongan ba na ahanba Pitambara English School gi sanahen oinam na ni shubam sung nongpok mahikol gi Seram Jositana ahum suba takre mathang thagi manga da pangthokadaba World Environment Day da manamathum yenthokani hairi Clean and the green environment have a family. Nasi Tunjuna, Director of Environment and Climate Change, Director Basa Latirami, Mana, Hokuramani, I have a close Masikin Casio, first second, third like the solution prize any Tamani, price is your man, Mama Yapa, Lido, then Kalipigani, cash price for Opia, Kain Europea, I got distribution day, volume moment, get hit, Junda, where that's Manipuri. Administrative office Langon Nakana Itokani. Paugi Mark na break amalaguzari. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohali pumna maksibu khudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup Honglakliba punsigi lambisida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra
liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Breaking matungda makhataba pausing pizari. Tenta Kuno Development Association Sinduna Manama to me and Topaki Toram, Tenta Kuno Ikop Ning Tolai Bung the Pang Tokre, Toramasida Ward number 2, Tentagi nominee, Boycha, Tenta Gram Panchat member Ning Tosam Nilakamal, Association President Akwe Jamnal Lal Mohon, Dr. M. Nara, Manipur University Life Science Guest Faculty, Dr. Salam Himika, Naurim Brozenamasung Katrimayum Priyobertasu Sarukyaki. Yumzau Lairembi BLF Tongzu Part 2 Tongzu Apunba Multi-Purpose Cooperative Society na Career Counseling Imatang da Nongmagi Oiba Awareness ki Tarumama Tongzu Part 2 Namairakpam Laikai Dalaiba Yumzau Lairembi BLF ki Office ta Pangtokre Taromasida Resource Person Singna Career Counseling Imatang da Wangang Ki Second Kaklen Suza 9-a-side Football Tournament Kaklen Suza Atauba Ground Fubala Dangarang Dagi Hodokre Hogdokpagi Tauramda Hanagi MLA M Prithviras former Tinungai Jila Parisad ki member Oinam Su Sarukyaki Tournament asigi ahanba sanakiba match ta RFCC Kainona YSC Siribonbu goal amasinoda maithiba pikre punna team 19 na tournament asida sarukyari Manipur Amateur Boxing Association Mawagi Meet Makhada Thawal District Amateur Boxing Association Asinduna Manga Suba Thawal District Boxing Championship 2025 Wangzing Haitupokpi Awang Lekai Delaiba Mahesh Boxing Academy na Sanaroi Punna Marfudraga Mangana category Manga da Sarkyaduna Pangthokre Yaichenba Construction Private Limited Thawal Okramna sponsor Tauraga Pangthokpa Championship Aduda Junior Girls ki KG Nifuni Pan gi Bauta T Breni na gold S Thobichana silver Junior Boys ki KG Yanka gi Bauta N Pradesh na gold Y Srinivas na silver Elite Women ki KG Nifugni Pan gi Bauta Ais Karuna na gold E Thoisana silver Elite Women ki KG Yankai Matho gi Bauta N Mandana gold Rosita Maibam na silver Youth Men ki KG Yankai Manga gi Bauta TH Nautom na gold N Paringan Bana silver Youth Women KG Nifu Humdoi Nifu Manga da M Aruna na gold L Chauba na silver Many Boys ki KG Kuntra Manga gi da M Ronald na gold Mushram Shakil na silver aduga Mini Girls ki KG Nifu Tarukta L Jaya Lakshmi na gold aduga L Lantoi na silver Funke Championship asigi Loshin Bagi Tauramda Jila Parisad ki member Hairok Moirang Tem Rajmani Retired Assistant Director Sai Konsam Michael Amasung Principal IRA Group Institute Wangzing Dr. N Ravi Kumar na Athoiba Mitung Sing Oiduna Sanaroi Singda Manama Thomian Thoke Manipur State Women Yoga Association ke chawba thodang laurom bi saknai raba yoga sanaroi Rajkumari Nirmala na lakidabada association asina awawa phungtokre 2007 da Guru Khetra da pangthokiba ahanba National Women Yoga Championship da Nirmala na ahum suba position fangki 2008 da Rishikesh da pangthokiba ani suba National Yoga Championship da ahanba position amasung 2009 da Amritsar da pangthokiba ahumlak suba National Championship da ani suba position lauki hairi Maruiba Pau Makana Bizari Makhatana BJP Nalengak Labadi India Hogot Pangam Loidaba Fiva Mamada Soitan Laklakani Haina All India Kishan Congress ki Chairman Sukhpal Singh Khairana High Grade Hausi Fawgi na di ISTV na Sanduk Shabu Manipuri Pau Matang Solution Jari Mireng Tabi ki Besung Gumkana